Manipurda irangna laufam hectare lising mga katsama kuntaret lau panba yakidre. Manipurgi laumisingda compensation pinaba lupa kwati. Chaniga mapan lakni fuga mga sanction tawre Kailas Chowdhury. Irangna maram moiraga Manipurda punna laufam hectare lising mga katsama kuntaret lau panba yakidre. Lau panba yadraba Manipurgi laumisingda compensation pinabagidamag Central Government na lupa kwati. Chaniga mapan lakni fuga mga sanction tawre masigi manungda lupa kwati kontraka nipan lak hompu pithokre haire. Ngarang Parliament ki Rajya Sabha da hanglakpa wahangi paukhum amada Union Minister of State for Agriculture and Farmers Welfare oiriba Kailas Chowdhury na ayibo oina pikhiba wafam amada hai irang na maram oiraga Manipur da laufam hectare lising mga katsama kuntaret lau panba ngamkhidre. Awaba taraba laumising da compensatory package pinabagidamag Ministry of Home na lupa koti chaniga mapan lakni fuga mga gi special package ama Manipur government ta sanction tawkhre. Hairiba senfam adugi saruk ama waina lupa koti kontraka nipan lak hompu asi piba haukhre. Mahakna makata na hai laumi singi yaifana bagidamag government na tongan ba scheme kaya hawdogle. Masigi manungda Pradhan Mantri Fasal Bima Yojana asisu amaneng. Scheme masi English singani taraga taruke Kharif season dagi hawdokhiba ne. Scheme masigi makada laumi singna khudong thiba tarakpada matiang pangba ne. Mahakna hai scheme masina laumi singna mahi marongda mahusagi thawdoksingna amang ata thogalakpa matamda mapung phana matiang panggadawriba ne. Masigidamag laumi singda khwaidagi yamdaba senfam premium oina thihanba ne. Minister na hai scheme masida laumi singna yaurokpagi chang ase chahi khudingi hengalakle. Chahi asigi November 13 faubada phangba datagi matungin na scheme masigi makhada laumi lak chamriga kuntraga mangana rabi season da amasung laumi lak chatruka marfuga mapan na Kharif season da application thazilakpaga loinana scheme masigi makhada enroll tawkhre haujiksu makhata na laumi singna scheme masi yaujagi haidune application tharakpagi chang ase mapung phana hengalakle. Kharif season lisingani kulumdoi gi makhada scheme masida laumi chada kunipan dasmik mapan na khudong chaba laukhre. Masigi manungda claim tawrokba laumi lak taret ka lising marafuda lupa koti lising ahum ka chanipan humbudraga nipan ge senfam supi khre. India government na agri marketing ase improve tawna ba tongan ba thoksil kaya yatle masigi manungda production amasung productivity gi thabak ase phibam phagana ba honare. Masida laumi singna puthorakpa pothoksing adugi mapung phaba mamaladu phangnaba wafam yauri haina Minister Kailas Chowdhury na mahaki paukhumda phongdokle.